Hello ma'am ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯂꯥꯛꯑꯒ ꯀ꯭ꯋꯥꯇꯔꯗ ꯊꯨꯡꯉꯕ ꯅꯨꯃꯤꯠꯀꯤ ꯕ꯭ꯂꯣꯒ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯊꯨꯡꯉꯒ ꯀꯜꯂꯤꯕ ꯊꯕꯛꯇꯣ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯅ ꯂꯩꯔꯝꯃꯦ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯁꯥꯃꯟꯒꯤꯅ ꯏꯁꯤꯡ ꯍꯩꯇꯗꯅꯅꯦ ꯇꯣꯅꯤꯡꯈꯣꯛꯀꯗꯤ ꯑꯃꯐꯥꯎ ꯂꯩꯔꯝꯗꯔꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊꯨꯡꯉꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯅꯦꯕꯀꯣ ꯁꯦ ꯅꯨꯡꯗꯥꯡꯗ ꯊꯨꯡꯉꯤꯅꯦꯕ ꯑꯩꯈꯣꯏ ꯑꯌꯨꯛꯇ ꯌꯨꯝꯗꯒꯤ 9:30ꯒꯤꯗꯨꯒ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯣ ꯁꯤꯒ 7:30 ꯑꯗꯨꯋꯥꯏꯗ ꯊꯨꯡꯉꯦꯕꯀꯣ ꯃꯌꯥꯝ ꯀ꯭ꯋꯥꯇꯔꯁꯤꯗ ꯑꯗꯣ ꯀ꯭ꯋꯥꯇꯔꯁꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯂꯩꯀꯥꯡ ꯀꯔꯤ ꯀꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅꯦ ꯎꯐꯨꯜꯁꯨ ꯀꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯀꯩꯅꯣ ꯈꯪꯗꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯆꯪꯕꯗꯅꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯣ ꯆꯠꯂꯝꯗꯥꯏꯗ ꯑꯩꯅ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯣꯏ ꯊꯥꯡꯒꯠꯂꯒ ꯊꯝꯃꯝꯃꯤꯅꯦꯕ ꯁꯨꯃꯥꯏꯅ ꯐꯤꯅ ꯂꯣꯏ ꯀꯨꯞꯁꯜꯂꯒꯅꯦ ꯍꯥꯏꯗꯤ ꯎꯐꯨꯜ ꯋꯥꯐꯨꯜ ꯇꯥꯗꯅꯕ ꯇꯤꯟ ꯀꯥꯡ ꯇꯥꯗꯅꯕ ꯍꯥꯏꯅꯅꯦ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯀꯨꯞꯁꯜꯂꯒ ꯊꯝꯂꯝꯃꯤꯅꯤ ꯐꯃꯨꯡꯁꯤꯡꯁꯨ ꯂꯣꯏ ꯍꯩꯒꯠꯂꯒꯅꯦ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯤꯅꯤ ꯍꯧꯖꯤꯛ ꯆꯠꯂꯝꯗꯥꯏꯗ ꯑꯃꯨꯛ ꯁꯤ ꯂꯣꯏꯁꯤꯟꯕꯗ ꯊꯕꯛ ꯑꯃ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕꯒꯤ ꯊꯕꯛ ꯑꯃ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯞꯅꯕ ꯐꯃꯨꯡꯅꯦꯕ ꯁꯤꯁꯨ ꯃꯝꯄꯥꯛꯇ ꯀꯣꯟꯁꯤꯜꯂꯒ ꯑꯩꯅ ꯕꯦꯗꯁꯤꯠ ꯑꯃꯅ ꯁꯨꯃꯥꯏꯅ ꯀꯨꯞꯁꯜꯂꯒ ꯊꯅꯝꯃꯦꯕ ꯍꯣꯔꯦꯟ ꯕꯦꯗꯁꯤꯠꯁꯦ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯁꯨꯗꯣꯛꯑꯒ ꯌꯥꯅꯕ ꯍꯥꯏꯅꯅꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯗꯤꯌꯥꯁꯦ ꯋꯥꯗꯤ ꯋꯥꯔꯕꯅꯤ ꯉꯁꯤ ꯗꯤꯅꯥ ꯑꯃ ꯃꯥꯁꯨ ꯀꯩꯁꯨꯝꯁꯨ ꯆꯥꯔꯛꯇꯦ ꯂꯝꯕꯤꯗ ꯑꯗꯨꯝ ꯐꯥꯁ ꯐꯨꯗ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯂꯥꯛꯏꯅꯤ ꯋꯥꯔꯦ ꯃꯥꯁꯨ ꯑꯩꯁꯨ ꯄꯨꯔꯥ ꯁꯛꯐꯝꯁꯦ ꯀꯥꯏꯔꯦ ꯗꯤꯅꯥ ꯑꯃ ꯒꯥꯔꯤꯗ ꯂꯥꯛꯄꯒꯤ ꯃꯀꯣꯛꯀꯁꯦ ꯏꯐꯥ ꯐꯥꯔꯗꯅꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯒꯤ ꯖꯔꯅꯤꯁꯦ ꯈꯔꯁꯨ ꯋꯥꯗꯤ ꯋꯥꯈꯤꯑꯕ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯤꯅ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯩꯅꯅꯦ ꯇꯤꯟ ꯀꯥꯡꯗ ꯁꯥꯀꯜꯂꯦꯕ ꯁ꯭ꯋꯥꯏꯁꯦ ꯇꯤꯟ ꯀꯥꯡ ꯈꯔꯅꯦ ꯑꯗꯨꯅ ꯀꯔꯤꯝ ꯇꯧꯗꯅꯕ ꯍꯥꯏꯅ ꯀꯔꯄꯨꯠ ꯈꯔ ꯊꯝꯃꯝꯕ ꯀꯨꯅꯥꯗꯅꯦ ꯂꯣꯏ ꯇꯨꯝꯃꯝꯃꯦ ꯑꯗꯣ ꯆꯤꯌꯥꯔꯒꯁꯦ ꯂꯣꯏ ꯎꯐꯨꯜꯅ ꯇꯧꯔꯝꯃꯤꯁꯦ ꯎꯔꯕ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯂꯩꯀꯥꯡ ꯍꯥꯟꯅ ꯁꯤꯊꯔꯦ ꯂꯩꯀꯥꯡ ꯉꯥꯛꯇ ꯋꯥꯜꯂꯣ ꯀꯔꯤꯋꯣ ꯂꯩꯀꯥꯡ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯨꯛꯌꯥꯝ ꯂꯩꯀꯥꯡ ꯀꯥꯔꯤꯁꯦ ꯌꯨꯝꯗ ꯁꯨꯛꯌꯥꯝ ꯀꯥꯗꯦ ꯁꯤꯒ ꯂꯩꯀꯥꯡ ꯌꯥꯝꯅ ꯀꯥꯏ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯗ ꯂꯩꯀꯥꯡꯁꯦ ꯍꯥꯟꯅ ꯁꯤꯊꯔꯦ ꯂꯩꯀꯥꯡꯁꯦ ꯁꯤꯊ ꯂꯣꯏꯔꯒ ꯃꯊꯪ ꯑꯇꯣꯞꯄꯁꯤꯡꯗꯣ ꯇꯧꯕ꯭ꯔꯒꯦ ꯍꯥꯏꯅꯅꯦ ꯗꯤꯌꯥꯁꯨ ꯌꯦꯡꯉꯨ ꯃꯌꯥꯝ ꯋꯥꯔꯦ ꯃꯥꯁꯦ ꯑꯗꯨꯏꯁꯨ ꯆꯤꯌꯥꯔ ꯑꯃꯗ ꯐꯝꯍꯜꯂꯒ ꯊꯝꯃꯦꯕ ꯑꯩꯈꯣꯏꯅ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯂꯣꯏꯁꯟꯕꯁꯦ ꯃꯥ ꯌꯥꯎꯍꯟꯅꯤꯡꯗꯅ ꯍꯥꯏꯗꯤ ꯂꯦꯡꯍꯟꯅꯤꯡꯗꯗꯅꯅꯦ ꯀꯣꯏꯆꯠ ꯆꯠꯍꯟꯗꯗꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯕꯦꯗꯁꯤꯠꯁꯦ ꯂꯧꯊꯣꯛꯑꯅꯤ ꯐꯃꯨꯡꯁꯦ ꯀꯨꯞꯄꯤꯁꯦ ꯑꯩ ꯐꯃꯨꯡꯁꯦ ꯍꯥꯟꯅ ꯊꯥꯖꯤꯜꯂꯒꯦ ꯇꯧꯋꯤꯅꯦꯕ ꯐꯃꯨꯡꯁꯦ ꯊꯥꯖꯤꯜꯂꯒ ꯗꯤꯌꯥꯁꯦ ꯐꯃꯨꯡꯁꯤꯒ ꯀꯥꯅ ꯄꯣꯊꯥꯖꯔꯁꯨ ꯍꯥꯏꯅꯅꯦ ꯍꯥꯏꯗꯤ ꯃꯥꯁꯨ ꯋꯥꯗꯤ ꯋꯥꯔꯕꯅꯤꯅꯀꯣ ꯃꯌꯥꯝ ꯖꯔꯅꯤꯁꯦ ꯂꯝꯕꯤ ꯃꯁꯥꯡ ꯑꯃ ꯂꯥꯛꯄꯅꯤꯅꯅꯦ ꯑꯗꯨꯅ ꯐꯃꯨꯡꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯋꯤꯅꯤ ꯐꯃꯨꯡꯁꯦ ꯑꯩ ꯕꯦꯗꯁꯤꯠꯇꯨꯗꯤ ꯀꯨꯞꯅ ꯊꯝꯃꯝꯕꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯃꯣꯟ ꯀꯣꯚꯔ ꯀꯔꯤ ꯀꯔꯥꯒꯁꯦ ꯂꯣꯏ ꯂꯧꯊꯣꯛꯇꯣꯔꯤꯅꯦꯕ ꯍꯥꯏꯗꯤ ꯃꯣꯟ ꯀꯣꯚꯔꯒꯁꯦ ꯑꯍꯟꯕ ꯂꯣꯏꯅ ꯍꯥꯏꯗꯤ ꯑꯅꯧꯕ ꯑꯁꯨꯕ ꯂꯣꯏꯅ ꯍꯥꯞꯇꯣꯔꯤꯅꯦꯕ ꯍꯥꯟꯅꯒꯤꯁꯤꯡꯁꯦ ꯂꯣꯏ ꯂꯧꯊꯣꯛꯑꯒꯅꯦ ꯑꯗꯨꯃꯥꯏꯅ ꯀꯨꯏꯅ ꯊꯝꯃꯨꯔꯒ ꯈꯥꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯍꯩꯅꯗꯦꯕ ꯑꯩ ꯑꯗꯨꯅ ꯂꯧꯊꯣꯛꯑꯒ ꯂꯣꯏ ꯁꯤꯟꯗꯣꯛꯏꯑꯕꯀꯣ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯂꯥꯛꯄꯗꯅꯦ ꯑꯗꯨꯒꯤ ꯁꯤꯟꯗꯣꯛꯀꯦ ꯇꯧꯔꯤꯅꯤ ꯐꯃꯨꯡꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯔꯦꯛꯁꯦ ꯗꯤꯌꯥꯅ ꯂꯍꯥꯟ ꯌꯨꯝ ꯍꯜꯂꯝꯗꯥꯏ ꯉꯥꯛꯇꯪ ꯊꯣꯛꯑꯝꯗꯥꯏꯗꯨꯒꯅꯅꯦ ꯃꯥꯅꯅꯦ ꯄꯥꯎꯗꯔ ꯄꯨꯔꯥ ꯕꯣꯇꯣꯜ ꯑꯃ ꯔꯦꯛꯁꯤꯒ ꯍꯩꯗꯣꯛꯇꯅꯅꯦ ꯂꯣꯏꯁꯤꯟꯕ ꯅꯪꯉꯝꯗꯔꯦꯕ ꯑꯗꯣ ꯂꯣꯏꯁꯟꯗꯣꯔꯤꯅꯤ ꯍꯧꯖꯤꯛꯁꯤꯁꯨ ꯑꯃꯨꯛ ꯏꯊꯧ ꯑꯃ ꯍꯥꯞꯄꯤꯔꯦ ꯁꯤꯒꯁꯨ ꯃꯥꯅ ꯑꯉꯥꯡ ꯀꯥꯏꯁꯦ ꯃꯑꯣꯡꯅꯤ ꯃꯌꯥꯝ
ꯁꯤꯒꯤ ꯔꯨꯝꯁꯤꯃꯗꯤ ꯑꯗꯨꯝ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯀꯥꯕꯣ ꯀꯥꯕꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯁꯥꯔꯞ ꯍꯥꯞꯄꯒ ꯆꯥꯛꯈꯨꯝꯁꯦ ꯑꯝꯇꯪ ꯇꯩꯊꯣꯛꯀꯦ ꯇꯧꯔꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯗꯁꯥ ꯇꯥꯕꯗꯣ ꯑꯗꯨꯒꯤ ꯁꯥꯔꯞ ꯍꯥꯞꯄꯒ ꯐꯤ ꯑꯃꯅ ꯇꯩꯊꯣꯛꯀꯦ ꯍꯥꯏꯅ ꯁꯥꯔꯞꯁꯦ ꯂꯧꯔꯤꯅꯤ ꯁꯨꯝ ꯇꯩꯊꯣꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯝ ꯀꯨꯞꯁꯜꯂꯒ ꯊꯝꯃꯒꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯗꯦ ꯀꯩ ꯃꯥꯒꯤ ꯐꯤꯗꯨꯒꯤ ꯃꯊꯛꯇ ꯂꯩꯈꯥꯡ ꯀꯩ ꯀꯔꯥ ꯅꯞꯄꯤꯗꯣ ꯎꯔꯒꯅꯦ ꯑꯗꯨꯝ ꯁꯦꯡꯗꯣꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯁꯦꯡꯗꯣꯛꯀꯦ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯂꯩꯀꯥꯡ ꯁꯤꯊꯕ ꯂꯣꯏꯅ ꯐꯝꯅꯨꯡ ꯊꯥꯖꯤꯜꯂꯒ ꯑꯗꯨꯏꯗꯤ ꯇꯩꯊꯣꯛ ꯈꯣꯠꯇꯣꯛꯅ ꯇꯧꯔꯤꯉꯩꯗꯅꯦ ꯍꯥꯏꯗꯤ ꯆꯨꯂꯥ ꯀꯔꯤ ꯀꯔꯥ ꯇꯩꯊꯣꯛꯏꯉꯩꯗ ꯍꯁꯕꯦꯟꯅ ꯋꯥꯏꯁꯦ ꯁꯤꯠꯆꯟꯕꯤꯔꯛꯑꯦꯕ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯨꯔꯥꯟꯅ ꯂꯧꯍꯧꯔꯤꯅꯤ ꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯃꯥ ꯈꯪꯄꯣꯟꯇꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯤꯁꯦ ꯃꯌꯥꯝ ꯗꯤꯌꯥꯁꯦ ꯎꯄꯥꯏ ꯂꯩꯇꯅ ꯂꯣꯂꯤꯄꯣꯞ ꯄꯤꯖꯔꯒ ꯊꯝꯃꯦ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯐꯝꯅ ꯂꯩꯁꯜꯂꯒꯁꯨ ꯋꯥꯁꯜꯂꯛꯑꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯀꯥꯞꯀ ꯒ꯭ꯂꯥꯁꯀ ꯀꯨꯞꯁꯜꯂꯒꯕꯨꯗꯤ ꯊꯝꯃꯝꯃꯤꯅꯤꯅꯦ ꯑꯗꯨꯏꯁꯨ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯆꯠꯂꯝꯗꯥꯏꯗꯁꯨ ꯂꯣꯏꯅ ꯐꯦꯡꯉꯒꯗꯤ ꯊꯝꯃꯝꯃꯤꯅꯤꯀꯣ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯐꯦꯡꯉꯒ ꯀꯨꯞꯅ ꯈꯣꯠꯅ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯏꯁꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯑꯗꯨꯗꯨꯅ ꯑꯩ ꯂꯣꯏꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯐꯦꯡꯗꯣꯛꯏꯅꯤ ꯃꯄꯥꯒ ꯑꯩꯒ ꯀꯟꯅ ꯊꯕꯛ ꯆꯤꯜꯂꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯥ ꯎꯄꯥꯏ ꯂꯩꯇꯅ ꯃꯄꯣꯛꯇ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯒꯦ ꯑꯥꯏꯗꯤꯌꯥꯁꯦ ꯑꯗꯣ ꯃꯄꯣꯛꯇ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯅ ꯇꯧꯅ ꯂꯩꯔꯦ ꯃꯥꯁꯦ ꯃꯄꯥꯅ ꯁꯣꯝꯗ ꯋꯥꯏ ꯇꯩꯔꯤ ꯑꯗꯣ ꯃꯄꯣꯛꯇ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯌꯦꯡꯍꯜꯂꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯃꯣꯠꯂꯝꯃꯤ ꯁꯨꯃꯥꯏꯅ ꯁꯨꯔꯦ ꯍꯥꯏꯅ ꯃꯥꯁꯦ ꯍꯧꯖꯤꯛꯀꯥꯟ ꯋꯥꯔꯤꯒꯁꯨ ꯐꯖꯅ ꯂꯤꯕ ꯍꯩꯔꯦꯕꯀꯣ ꯃꯌꯥꯝ ꯆꯤꯊꯗꯅ ꯋꯥ ꯄꯥꯎ ꯇꯝꯕ ꯍꯩꯔꯦ ꯃꯥꯁꯦ ꯍꯧꯖꯤꯛꯀꯥꯟ ꯐꯥꯏꯅꯦꯜꯂꯤ ꯃꯌꯥꯝ ꯌꯥꯝꯅꯃꯛ ꯐꯖꯗ꯭ꯔꯒꯁꯨ ꯂꯩꯕ ꯆꯥꯕꯒꯤ ꯀꯟꯗꯤꯁꯟꯗꯗꯤ ꯂꯣꯏꯁꯜꯂꯛꯑꯦ ꯑꯍꯥꯟꯕ ꯆꯪꯉꯛꯄꯗꯗꯤ ꯂꯩꯀꯥꯡꯉꯣ ꯎꯐꯨꯜꯂꯣ ꯃꯈꯥꯒꯗꯣ ꯀꯦꯡ ꯀꯦꯡ ꯅꯨꯡꯉꯥꯏꯇꯦꯕ ꯏꯁꯥꯒꯁꯦ ꯑꯗꯣ ꯁꯤ ꯌꯥꯝꯅꯃꯛ ꯐꯖꯗ꯭ꯔꯁꯨ ꯑꯗꯨꯝ ꯂꯣꯏꯁꯜꯂꯛꯑꯦ ꯀꯥꯕꯣ ꯀꯥꯕꯣ ꯑꯗꯨꯒ ꯀꯩꯅꯣ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯒ ꯏꯁꯥꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇ ꯁꯤꯅ ꯃꯌꯥꯝ ꯍꯌꯦꯡ ꯁꯨꯅꯕ ꯐꯤꯔꯣꯟꯅꯤ ꯍꯥꯏꯗꯤ ꯀꯨꯞꯄꯝꯕ ꯐꯤꯔꯣꯟ ꯑꯗꯩꯗꯤ ꯀꯨꯞꯄꯝꯕ ꯐꯃꯨꯡꯒ ꯀꯨꯞꯄꯝꯃꯤꯕ ꯕꯦꯗꯁꯤꯠꯁꯤꯡꯗꯨꯅꯦꯕꯀꯣ ꯑꯁꯤꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯆꯧꯕ ꯗ꯭ꯌꯨꯇꯤ ꯑꯃꯅꯤ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯒꯥꯔꯤꯗꯒꯤ ꯄꯨꯁꯜꯂꯛꯇ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠꯁꯤꯡꯗꯣ ꯁꯤꯅ ꯑꯃꯨꯛ ꯆꯈꯥꯏꯔꯅꯤ ꯍꯥꯏꯅꯅꯦ ꯑꯗꯣ ꯌꯨꯝꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯅ ꯂꯣꯏꯁꯟꯕ ꯂꯣꯏꯔꯒ ꯇꯩꯊꯣꯛ ꯈꯣꯠꯇꯣꯛ ꯂꯣꯏꯔꯒ ꯑꯣꯏꯅ ꯄꯨꯁꯜꯂꯛꯑꯦꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯕꯖꯤꯒꯁꯦ ꯂꯝꯕꯤꯗꯒꯤ ꯂꯩꯔꯛꯏꯅꯤ ꯃꯥꯃꯤꯅꯕꯨꯗꯤ ꯈꯔꯁꯨ ꯍꯥꯞꯄꯤꯔꯛꯏꯑꯕ ꯆꯠꯈ꯭ꯔꯒ ꯕꯖꯥꯔ ꯇꯧꯕ ꯅꯪꯗ꯭ꯔꯁꯨ ꯆꯥꯔꯨꯅꯕ ꯍꯥꯏꯅꯅꯦ ꯑꯗꯨꯅꯤ ꯑꯗꯣ ꯃꯥ ꯒꯥꯔꯤꯗꯒꯤ ꯄꯣꯠ ꯄꯨꯁꯜꯂꯤ ꯀꯟꯅ ꯑꯩ ꯍꯁꯕꯦꯟꯁꯦ ꯑꯩꯅ ꯖꯝꯕꯨ ꯕꯣꯛꯁ ꯑꯅꯤꯈꯛꯅꯦ ꯖꯤꯔꯤꯗ ꯆꯠꯄꯗꯨꯒ ꯂꯩꯔꯛꯏꯑꯕ ꯁꯤꯒ ꯑꯗꯨꯝ ꯕ꯭ꯂꯦꯡꯀꯦꯠ ꯀꯔꯤ ꯀꯔꯥ ꯍꯥꯞꯅꯔꯁꯨ ꯍꯥꯏꯅꯅꯦ ꯑꯗꯣ ꯄꯨꯁꯜꯂꯛꯏꯅꯤ ꯃꯥ ꯒꯥꯔꯤꯗꯒꯤ ꯊꯥꯡꯖꯜꯂꯤ ꯋꯥꯁꯨ ꯋꯥꯔꯕꯅꯤ ꯃꯥꯁꯦ ꯂꯝꯕꯤ ꯃꯁꯥꯡ ꯑꯃ ꯒꯥꯔꯤ ꯊꯧꯔꯒꯁꯨ ꯂꯥꯛꯄꯒꯤꯅꯦ ꯁ꯭ꯅꯦꯛ
प्लान का सिंग पाम्बी का से मैम मैंने जुमदगी लाकपदा पोरेइनेबा अदो गाड़ी दा लोई थेक्जल्ले सिंग पाम्बी का से दुगा सिगी केनो से सु पूरा लाइनी तुलसी थानबा से सु तुलसी पाम्बी हम खदुम लेरदि नुंगायबा तुलसी लेतबा से नुंगाइतेबा अदो नैना तुलसी पाम्बी से जुमदगी ओइना थारागा पोरेए अमखा लोइरे मैम पुसनबसु गाड़ी दगी पोचै सिंग से हजिक फजना इरु थोक्तोनी इरु थोक्तोगा लाई थमै थांदोनी लाई थमै से थालदि खरा हाइदि वाखल से जुम दुमाइना फील लोयबा हाइदि धूप की मनम गसे यामना नुसियबको मैम हाइदि धूप की मनम से वाखल से खंगदे के होय हाइदुनो अदो दुनै धूप से हाइदुयबको आई लेरगदि अयाम मतमदने दुना धूप से हाइदो काइना हौगलिनी अदुगा लाई संगदि घी हापगा दिया ओइना थाले लाई संगिना तो धूप सिनै पुरा रूम सिंग से लोय हाइदोक्तोइनेबको दुगा सिना लेरक पपोजै सिंगनी रेक्ता हापचलिनी दुगा मैम जम्बू बॉक्स से पोटना बिग थना पोरेइनी आइगी जम्बू बॉक्स से हाइदि मनुंग सिगा पोट मैम चन्ना बाइना सिना मामीना हवाई का कईगा खरा हापी रेइने बको लागा सिगा हाइदि चटपगा बाजार चटपा ngamद्रसु आइनाने दुगा मैम लाइबकना फरिबा चाक थोंगे चंगगा गैस से पानलबको रेगुलेटर से लौथोगा थममेबको मैम पानसनबदा रेगुलेटर से जाद्रे नुसित चले मखोन थोइबा सि लाउनने अदुना सुमाइना गैस मचा अमखक लैयबको अखोइगी अदु सि गैस मचा सिगा थोंगे मतमदि चंगे सिगा थोंबसे हाइदि चुला से अमतंगनिनने अमा लोइरगा हिंजांग लोइरगा चाक मुथागद वारा कांददि याम नुंगाइतरे दुसु वारना फाइनली चादी चारे इरोनबा ngauthongam tawna ngauthong sisu ka khare chula se ngamdeba control tawbane